tongan tongan bu Grahasingda Eikhoina Kayam Kayam Lumba pot Thangatpa Ngamgadage haibadu DSC gi ngasi gi videos tagi khangbi hawro se masi robot ne maming nongdren kowi mana Eikhoigi graha prithvi saida masagi arumba keji humpuni panasi Thangatpa ngamjai nongdren ngasidi Eikhoigi solar system Eikhoigi solar jagat sida leriba grahasing amdi grahasing sigi thaja khrada koiruraga mafamdu da mana Kayam Kayam Lumba pochai Thangatpa ngambagi haina yenguni hairi wo ahan boina mana laisi Eikhoigi koro Eikhoigi numit asdani so numit sidi am sai he nungdang da lakchar masu phadoni ha ha nongdren robot ni na ma numit ki asaba mai sha sidi khang bangami adu numit ki khungda ba ya ba khongnet pe ya ba gumba mapang moi ba leimai le tabna ma specific tagi mapan thurpadi ya dre aduna man space manungstagi dum Eikoi prithvi da sumnagi gram maripu mangalum hobadum don ama mana space manungstagi da thangal umatamda aduna chi kg aniga gram zatret lummagalairam le Eikoi gi prithvi da lum howa da gerum basi saruk kuntari lumba hengal lamme wo masim mass amali density na sanabli lani mass amali density helim khai jingsin bagi sakti si helibani next to nongdren Mercury da muk paishlagle mafam sigi chingsin bagi sakti sidi soli he nongdren phan chonklagi yengbada mamasagi arumbasi saruk ani makhairom hanthana phawi yangi Eikhoigi graha prithvi da masagi arumba keji humpuni pandagi hena Thangatpa ngamdaba nongdren mafam asdadi keji chamga humputara lumba lola ama Thangatpa ngammene mathangda nongdren Eikhoigi thaja da mun state damo chu adana khamjlei mafam asdadi nongdren masadu thangan kankhlatpugum phawi maramdi mafam asigi chingsinbagi sakti se Eikhoigi prithvi dagi saruk taruk hantaribani sidadi mana lunar rover ka si rai line do likta thangat ngambini keji chamri luma potsi makut nam na amam parek de dog to thangat ngambini asngarang di crash game sanaraga phone anbam dai rehe tu masi rai live yamsu interesting oiba game ne madudi 1x pe loire sida to doisi plan si pukai kitringi di sagi winnings put lahu we wane aduga sidine Eikoi sana pamba amount ma hekta sanagi yai kuina ngai likai mana chawbu di heli oh yes adi amukasu thoire thakibe amount double the thoire thurpa selsi paytm bank tagi lakthoni sida dai topa game sing su yauri under and over dice head and tail asne sing si sanraga daw buyar ge dom BMW car iPhone laptops gas price makal mathel mana sing phangbi ya hali registration to da gi promo code sineraga de dom rupees 130,000 amadi 150 free spins phangre link comment da hapchar mage apama sing live ingbiyo handakti nongdren Eikoi hainabi graha Mars tamuk wing ana paishlai Mars ki junction bagi sakti isdi Eikoi gi prithvi dagi saruk ani makhai sonthai aduna sidadi nongdren motorbike amaka siam line do hega thangali he motorbike harga kampam parking gi yam komi he Mars nongdren kitanga mathangum na jarna paikhalakda Eikoi Mars ki thajamu uribe Eikoi phobosemu thengnare mafam asdadi nongdren masada jingsinbagi saktibu amata phawtabagum tawreda amadudi manisdadi school bus phaw Thangatpa ngamsilene wo Phoboski leimaisda lepaga mana chongkhuluradi masne history da khwaidagi wangna chongkhatpa da urani maramdi if chongkhatkragadi ma Phoboski leimaisda da amuk hana tara aroi wing ever handakti thong hangdok chakinu he nipa robot handak kisizu khunglet from leimai ni da Eikoi gas ki grahajau Jupiter aduni Jupiter se Eikoi gi graha prithvi sagi saruk chahumga taratare lumbe le aduna magi chingsinbagi sakti se sodum phajai madudi nongdren makhong thangda faw yam phajana arumba fawe aduga sigi grahasta mana Thangatpa ngam khwaidagi lumba se kezi subagi kuntaret khaktare mafam sida bit leraktra nongdren Jupiter gi thaja ma orbi Europa da mu yoshilai sidadi mana great amuk oire madudi mana keji chongma haidi mapung marai phajana farab sagol ama gerumbasi Thangatpa ngamle si khukan si mana prithvi da kallagari Eikoi kentarama or Eikoi karama ka line in thuba longthugan badu ngamdoine yeah man
Venus, Uranus, Neptune, Saturn hariba graha mari sigi chingsinbagi sakti asti aikhoi prithvi gi ga harab adum mane oi hendo hinjin khrabdi leragasu aduna ma boring sui idana hariba sigi graha mari stadi yausiludre aduma aikhoi Saturn gi khwaini gi chawba thaja aikhoi gi solar system sigina khwaini gi chawba ani suba thajariba Titan dadi yausilui mafamsta mana magi pangal sop toksili nin tori doidi lai haro malurene maduri mana aikhoi mapung mari pharabnu pa tare adum pulap Thangat Krini, Makoi Tari to Yapun Barumana Gesi, Samriga Marifutara Duri Oima Magi Kunta Asiki Aruba Pantunguina Nongdren, Handakti, Hana Graha Murambo, Hojukti Grahamadi Wakitrabeque X planet, Pluto the Mutiti Boo Anna Totally. As Pluto Stipura Hola, the name of the Mafam State in Nangayuma Mimana, Thangatpa Ngamgadage Quadi Lumbarumbasi, KG, Lishingama, Haiditan Amani, Superman. Aduga sidadi Eikhoina panlong chongkatpasi madugi awangmasi phit kunmanga didum yawni hairi hola mukso haike mathangi video dadi nongdren aikhoi solar system asi wangmudamu koiruni hairi madudadi ma aikhoi chingsinbagi shakti yam sathina kanba neutron star gumada saluni madudadi ma mafum madugi kallaba chingsinbagi shakti ne chingsinkibada magi masadoina pancake kum pakte kibasu yauruktoribani natra nongdren Nasigiti bidai oirasi. Admission often. Manipur ki tongan ba mafam mari da branch hangdokraba. Little House Preschool Thawal branch ki anu session lakliba January tang 3 astagi hawzaragani. Iram da masigi machin tungkhaliba Little House Preschool mahilu shamasigi. Akhanaba features kradang panjarabada. Oza satra ki ratio se 6:1 ni. Concept mastery. Aswanma satra singda ehenba midyang jangbiba. Spacious classrooms. Angang sing bukom na mahi tambibada na explore to be haliba classrooms. Angang sing masana masa sakhang zabada tingmang binanaba. Art studio su thammi sana like takviva labets learning mafamsta practically jathai extracurricular activity da music art dance sports offer tori angang singi activity or improvements guardian sing da numit khudingi update pibi angang ama sokpan bada khudakki oiba medical attention pinanaba akhanaba doctor thammi ahen safety and security feature oina CCTV cameras kungna khilli ningthina equip torba angang singi sanafam play areas audio visual aid ki matamga chunaraba classes van service loinana day boarding service ki khudong sabsu phangbigani adongi angangi potential mapung phana pokhan ba pambiba guardian sing na masima pau phobiro Little House, a family of learning.